ꯅꯨꯄꯤꯒꯤ ꯅꯨꯃꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯤꯃꯦꯟꯁ ꯗꯦ ꯃꯥꯔꯆ 9ꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯅꯥꯠ ꯈꯨꯟꯅꯥꯏꯂꯣꯟ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯁꯨꯡ ꯂꯩꯁꯦꯝꯂꯣꯟꯒꯤ ꯂꯝꯗ ꯃꯥꯂꯦꯝꯒꯤ ꯄꯨꯋꯥꯔꯤꯗ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕ ꯊꯧꯗꯥꯡꯁꯤꯡꯕꯨ ꯀꯣꯔꯀꯣꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯀꯣꯔꯀꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯔꯥꯏꯠ ꯖꯁꯇꯤꯁ ꯑꯦꯛꯁꯟ ꯅꯥꯎ ꯐꯣꯔ ꯑꯣꯜ ꯋꯤꯃꯦꯟ ꯑꯦꯟड ꯒꯔꯜꯁ ꯍꯥꯏꯕ ꯊꯤꯝꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯥꯂꯟ ꯑꯁꯤ ꯆꯨꯝꯅꯒꯤ ꯈꯣꯜꯂꯥꯎ ꯑꯃꯈꯛ ꯅꯠꯇꯦ, ꯃꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯍꯤꯔꯝ amadi phibam kayada namthaduna thamliba sidagi nanthokpa ngamnaba kholaungni malemgi mafam kayada nupi singna ningtambagi ihau chathariba nupi oibigi phidam ngaknaba chathariba ihau sing amadi maromdom lengak chanaba changsiliba ihau singbu lup asina thamoi singna saugatli adubu manipurda nupi gi hakki damak changsiliba khongjang sing oirakliba phibam asidi international women's day ge nungi wakhalon asiga ona tainabagum uba fangli haina nungnangba fongdorakli loinana international women's day asibu mamingtagi pangthokpa thorom ama ohelloidabani numit asi lengaklongi ahongba purakpa khongthang ohengadabani nupi singi ningtamba piba haibasi loilam lengaktagi namthabiraba leibak singna ningtamba phangba aduga manana yenggadobani leibak ama ningtambagi ihauga nupi singi ningtambagi phidam phangnabagi ihauga punna chatminagadabani nupi gi phidam phangnaba chathariba ihau asi ningtambagi ihau ni haina chirolasina makha tari।